ngasi tonglawbida lekhidaba angang gi yumda chalubani ko angang ani punna lekhidabado aduga chalubani aduga JC ga amadi leiriba CS organization club amadi imamayam ngasi phamina bagi mamini mayang ifamda video khra thamjarake tonglawbida chalubada thamoi kaiba thabak amadi angakpa thokdo kya ama unei ko kokina kapaiba thongnaw do investigation loidringa da semjalaga loirame amadi mafamdo chalubada phangnarakpa thamoi sokpa thokdo kya ama ai mayang ifamda thamjarake yengminasi 비세겠다네. 거의 안강 아니두기 먹고면서 yam nuaite thamoise kai ko isu ani do leitre na haibase ase isu ani nuaite thamoise uba ngamna de emo kuna ase ani yam nuaite ko ado somna angang dugi mapani se am nuaite ko nuaite yamna sego mama sala yamna luro phom dang haijege tonglawbi de chaluba matamda thongnaw cookie singna kapakhiba thongnaw do semjelaga leirame adugi video da su uleke ko tanjasi da ina haijaning badi ko hoji asigi case loidribani na thongnaw do khara tapna semamagadi phagadra wa phomje sima ka haijani ko ai taksabadi na chade ko adugi thongnaw do cookie singna maran lejedraba michamgi mathakta landabagi yamna sauraba proof ama evidence amani aba adugi thongnaw do hoji तौनरीब इरांग मिहात्प पुथोक्त्रिङागी ममांगदा थौनावदो सेमजेनगिबा हाइबसे असि खजिक्तंग आइगी माइगैदगी आइगी ओइबा मोट थमजबनिको खजिक्तंग पामदबा दुमाइना आइना खंजबनिको करिगिनो हाइबदा कुकी सिंगना मिचमगी मथक्ता मैतै मिचमगी मथक्ता लंदाय हाइबसे हौजिकी लंदाबसिगी ता नत्तना ममांगदसु क्यारक लांदाखरबनी अदुता नतना आई वीडियो से मैम उच्चरकेबको अदुगा थोंगनावदो हौजिक सेमजलिबसे खजिक्तंग मतमसे सोइना ब्राइना खल्लियबा करिगिनो हाबदा कुकी की यामना साउरबा प्रूफ नेबा अखोगी सरकारना असिसे अमदी इन्वेस्टिगेशन तोरिबा टीमना असिंगबा कयासे अखोगी लेरिबा मफम अतैदसु क्राइम कया अमा थोपदा मिसम संगबा यादबा अदुमाइना मोय खाजला थम्बनेबा असुगी थोंगनावदुसु अखोगी इन्वेस्टिगेशन तोरिबा टीमदुना एनी कैनोना करम्बा अखोगी NIA na तौरीब्रा स्टेट पुलिस ना तौरीब्रा नतग्रा करम्बा क्राइम गी कैनोना तौरीबनो अदुदी खंगजेदेको अदुबु इन्वेस्टिगेशन तौरीबा मतंग इन्वेस्टिगेशन से लोइद्रि भावबदी असागी थोंगनावदो सेमसे खजितंग मतमसे चानदब्राइबा वाखनजे सेमका खंजैको इचनाव मयम अदो वीडियो द मयांग फमदा थमजरके यंगमिनसी असि केकी से सिगानी कापखिबदो सि सेमजल्लिनी से सेम सेम आई तौगे ꯑꯩꯒꯤ ꯇꯔꯞꯇꯒꯤ ꯑꯩꯈꯣꯏ ꯏꯃꯥ ꯁꯣꯅꯤꯌꯥ ꯊꯦꯡꯅꯕ ꯐꯪꯖꯕꯁꯦ ꯌꯥꯝꯅ ꯊꯃꯣꯏ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯍꯔꯥꯎꯕ ꯄꯣꯛꯆꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯏꯃꯥꯅ ꯏꯆꯦꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯆꯨꯝꯕꯗꯪ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯄ ꯅꯣꯡꯃꯐꯥꯎ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯗꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯆꯦꯅ ꯃꯃꯥꯡ ꯊꯥꯅ ꯆꯣꯡꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯁꯤꯕꯨ ꯀꯥꯏꯗ ꯁꯣꯏꯒꯗꯒꯦ ꯉꯥꯡꯒꯗ ꯍꯥꯏꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯇꯧꯔꯒ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯦ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯊꯃꯣꯏ ꯄꯦꯟꯖꯔꯒ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤ ꯁꯛꯀ ꯊꯦꯡꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯊꯃꯣꯏ ꯎꯕ ꯃꯇꯝꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯋꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯣꯛꯆꯒꯦꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯨꯟꯃꯤꯟꯅꯔꯒ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯣꯛꯆꯩ ꯑꯩ ꯏꯁꯥꯅ ꯏꯃꯥꯒꯤ ꯃꯦꯔꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯑꯩ ꯁꯨꯅꯤꯇꯥ ꯑꯀꯦꯕꯨꯔꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯣꯡꯂꯥꯎꯕꯤꯗ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟ ꯑꯉꯥꯡ ꯑꯅꯤꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯜꯂꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤ ꯑꯃꯗꯤ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯖꯕꯅꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯕ ꯌꯥꯝꯅ ꯆꯍꯤ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯇꯃꯛꯇ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤ ꯐꯨꯔꯨꯞ ꯏꯅꯥꯠ ꯑꯆꯨꯝꯕ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯊꯤꯒꯠꯂꯛꯄ ꯅꯧꯅ ꯁꯨꯃꯥꯏꯅ ꯊꯣꯛꯆꯔꯤꯕ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯑꯁꯨꯃꯥꯏꯅ ꯏꯆꯥꯁꯤꯗ ꯐꯪꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯐꯝꯁꯤꯗ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯃꯐꯝꯁꯤꯗ ꯊꯦꯡꯅꯕꯗꯁꯨ ꯌꯥꯝꯅ
ꯂꯥꯏꯕꯛ ꯐꯕꯅꯦ ꯈꯟꯖꯩ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯍꯤ 3 ꯁꯨꯅ ꯈꯥꯡꯉꯛꯏꯕꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯈꯥꯡꯉꯔꯣꯏꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯔꯁꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤꯃꯈꯛ ꯍꯥꯏꯖꯔꯒ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯣꯏꯔꯥꯡꯒꯤ ꯏꯃꯥ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯑꯩ ꯃꯌꯥꯝꯅꯗꯤ ꯄद्ꯃꯣ ꯍꯥꯏꯅ ꯈꯪꯅꯩꯌꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯑꯁꯦꯡꯕ ꯄद्ꯃꯥꯕꯇꯤꯅ ꯍꯥꯏꯕ ꯍꯧꯖꯤꯛꯃꯛ ꯄद्ꯃꯥꯕꯇꯤ ꯍꯥꯏꯅ ꯑꯩꯗꯣ ꯍꯧꯖꯤꯛꯇꯣ ꯃꯣꯏꯔꯥꯡ ꯈꯨꯟꯃ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯊꯧꯔꯤꯕ ꯑꯗꯨꯒ ꯑꯩ ꯗꯤꯁꯇ꯭ꯔꯤꯛꯀꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯏꯝꯐꯥꯜ ꯐꯣꯔꯃꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯣꯏ ꯏꯃꯥ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯤ ꯃꯌꯥꯝ ꯅꯍꯥꯟ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯕꯣꯛꯅꯤ ꯅꯠꯇ꯭ꯔꯥ ꯏꯅꯦꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯣꯏꯅꯥꯝ ꯑꯣꯡꯕꯤ ꯕꯂꯥ ꯑꯗꯣ ꯋꯥꯗꯤ ꯌꯥꯝ ꯍꯥꯏꯍꯜꯂꯔꯣꯏꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯣ ꯁꯣꯟꯊꯕ ꯌꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯣ ꯏꯃꯥ ꯁꯣꯟꯊꯕꯤꯒꯅꯨ ꯍꯥꯏꯖꯒꯦ ꯍꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄꯒꯤ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯏꯃꯥꯕꯨꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯤꯅꯤ ꯑꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯈꯣꯏ ꯏ ꯃꯔꯤꯅꯤ ꯇꯠꯅꯕ ꯌꯥꯗꯦꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨ ꯃꯤ ꯌꯥꯝ ꯌꯥꯝꯃꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯁꯨꯖꯥꯇꯥꯁꯨ ꯁꯤꯒ ꯂꯥꯛꯅ ꯐꯝꯃꯤ ꯏꯃꯥ ꯁꯨꯖꯥꯇꯥꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯌꯦꯡꯉꯤ ꯑꯩ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯉꯥꯡꯉꯦ ꯑꯩꯅ ꯏꯃꯥ ꯍꯣꯏꯗꯩ ꯇꯝꯃꯤꯅꯤ ꯁꯤ ꯂꯣꯏ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤ ꯑꯩ ꯐ꯭ꯔꯦꯟ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯄꯤꯇꯤꯁꯟꯗꯨꯗꯤ ꯑꯩꯅ ꯊꯥꯔꯛꯑꯦꯕꯀꯣ ꯑꯗꯣ ꯇꯥꯃꯣꯗꯣ ꯍꯣꯔꯦꯟ ꯂꯥꯛꯄꯗ ꯄꯤꯔꯝꯃꯣ ꯑꯩ ꯍꯧꯖꯤꯛ ꯇꯣꯡꯂꯥꯎꯕꯗ ꯂꯩꯌꯦ ꯇꯣꯡꯂꯥꯎꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯅꯦꯕ ꯅꯍꯥꯟ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯒꯤ ꯏꯃꯨꯡꯗꯅꯤ ꯁꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯄꯨꯕꯣꯛꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯍꯣꯏ ꯍꯣꯖꯥꯏꯗꯒꯤ ꯍꯣꯖꯥꯏ ꯁꯨꯝ ꯍꯣꯖꯥꯏ ꯃꯅꯨꯡꯗꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯔꯦꯂꯤ ꯑꯃꯁꯨ ꯆꯠꯀꯗꯕ ꯂꯩ ꯔꯦꯂꯤꯁꯤꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯣꯛꯂꯒ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤꯅ ꯑꯁꯤꯒꯤꯁꯤꯒ ꯍꯥꯏꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦꯀꯣ ꯑꯩ ꯈꯪꯅ ꯂꯣꯏꯅ ꯊꯣꯛꯅꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕꯤ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯁꯤꯡꯖꯃꯩꯗꯁꯨ ꯑꯁꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯁꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯗꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯋꯤ ꯉꯁꯤꯅ ꯑꯃꯨꯛ ꯁꯒꯣꯜꯕꯟꯗ ꯔꯦꯂꯤ ꯂꯩꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯜꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ ꯑꯗꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤꯒ ꯁꯣꯏꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯑꯃꯃꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ